KIA amasung PDF na Kachin Town gi maruoiba junta gi base kya Lousinba ngamkhre TNLA gi pistong mai pakre Kachin Independence Army amasung makoi gi punsinba force singna Kachin State ki Bamo Township ta leiba junta gi Infantry Battalion 236 Louchinduna Township adugi ayamba saruk Lousinaba thabak chatharagli amaromda tang National Liberation Army na Myanmar junta da China na mateng panglaga pistoki wari sanaba du yanaba amata purakpa ngamkidre KIA gi source na phongdorapagi matuina National Unity Government ki makhada People Defense Force yauna junta gi Bamo Township ta leiba Battalion 236 Lousinba ngamkhre hariba mafam adu rebel ching adudagi junta na hana lousilamba matung amuk rebel ching na lousinbani KIA na hojik fawbada Kachin State ta junta gi outpost chahum Lousinba ngamkhre loinana town 15 su makoina control to bangamle maraga sida China gi Yunnan province ta leiba kanming da tang National Liberation Army gi Lieutenant General Tarjon Jar amasong Myanmar junta gi Lieutenant To ki matangda chathagiba mifam adu yanaba ma purakpa ngamkibani haina TNLA gi maikaidagi phongdorali khun ngakpa phai habagi dama Kongwa Bazar Monsanga Yairipo Kaithel na chingba Manipur gi mafam kayada dukan kaya thonglon bahonakre amadi khoisaunarba miyamna lambida mai thaduna lambi kaya thingkre Moirang Kaitel kanakhide DC officer tobjinki ngasi ayuk Moirang PS Bisnupur CDO amasong AR gi combined force na Moirang Kiam Laikai da koisinduna thihumba chatharakpada KYKL gi ni haiba kedar darahomdoi fagatpagi mayokta miyamna makoibu khulngakpa singni haibaga loinana Moirang Kaitel Thingjinduna akanba khongjang changchinbaga loinana makoibu condition amata yaudana thadokadabani haiduna Bisnupur gi Deputy Commissioner gi office ta thomninkre thomjilakiba khunjalsingna khulngakpasing asi paba matamda arrest memo piramde haibaga loinana atuba matamda thadokadabani haina su demand tauki Governor Hayeng Kangpokpi ta chatkadauri President rule thangkraba matungda Manipur gi Governor Ajay Kumar Bahlana tha asigi 12 da Kangpokpi ta chattuna mafamduda leiriba IDP singa unaduna wari sanagani hairi Presna fangba pawge likhun amagi matung ina Governor na IDP singa wari sanaduna makoi gi phibam yengsilaba matung Senapati da chu chatlaba yai hairi tongan ba page tagi update khar lokochage LUCHINGPURAL KOROUNGANBA KHUMAN gi one commandani ko lebak niktuise mama lebaki dama kathopa ki daba miyoi lising kayana yathangari haibase kaudaba faiko thabak thoaba kanda da khangani Arambai Tengol gi PRO Robin Mangang khwarapamdagi update lokochage Arambai di international na te subnatagi narco terrorist signal landarakpadagi ngathokchabani lebak nungchimanbagi ngase misunderstanding amada AR na fajiluba AT sing loina thadok pirakpagi damak Assam Rifles ki official ching Manipur Police ki official ching lamdam asagi nungsijaraba maruoina ima indol ise ichal ching AT gi mo chinjaraga tawbimal khangba uchari ikai khumnajari apunbana pangalni Chandel da nupa amagi hakjang leiramle ngarang numidang wairam pung 6 makhairom tarakpada Chandel district ki Angpel Chayangi labukta nupa amagi asi hakjang leiramle hairi mahaki hakjang manakta yu yauba plastic ki khaw amasu leiramki mahaki maming matha khangba ngamkidaba loinana mahak matau karamna sibano haibasu khangba ngamkidri mahaki hakjang postmortem examination taunabagi damak police na lokhatlaga Jenims ki Miriel changda thamkre chahi nauribi angangda karan taruba jail yaukre chahi sudrabi nupi macha amada karan tarubani haiba masagi chahi nimpurom churaba songtham choba ngasi special court pokso Imphal West na jail da thadinkre mahangasi police custody da matam loiraduna korna puthoraki amadi police na judicial custody da remand pibina ba haibadagi korna judicial custody da mathang thagi 3 fawba remand pikibani panba yabadi Imphal West district ki Pasoi police na gonba mafam amadagi songtham soba amadi mahaki chahi marfurom suraba apokpa songtham sakyaina mamang chahi gi October 3 da chahi nauribi nupi macha amada natabali chachatkibani awaba taraba nupi macha asi imung manungi fibam chadabadagi mamang chahi gi December 3 da home amada leiki amadi tha sigi 19 da thogdok asi thoki haina nupi macha asina haidorakpadagi kudakta police ta wakhatkibani police ta wakalaba matung tha sigi 13 ki numidang wairamda police na nongthombam sobabu phagatkibani amadi court pudoktuna police custody da leirakibani sobagi apopa songtham sakyaibu police na thogdok asigi matangda wahang pahong chathaduna leiribani Khongampatagi koirengai tainaba KHUMAN hairaga khangnaba laisangi mamangda 51 motor pokhaidaba ama leirame kapaklaga pokhaidaba oiduini kananano haibadi khangmangamdri hairi Manipuri ahumdagi crore 50 rongi drug phaгаtkre Manipurdagi lakpani haiba miyoi ahumdagi international market aluba crore 50 rongi oigadaba apaba makhalgi heroin kilogram 10 phaгаtkre hairi Class 10 exam ga mari lainana note check tababu hakchang choaga tawi haibagi wahauda ngasi irang thokre
Combing operation chathabana exam thariba mahirosingda akaiba pire student front. State asida thokliba matam changlaba lan asi loisinabagi paikhalakba khongthanggi saruk ama oina security force singna combing operation kaya ama tongan-tonganba mafamda chathari masina hoji lamdam asigi mahirosingna class 10 amadi 12 ke examination mayoknariba asida ayet apan amadi akaiba kaya pire haina coordinating committee on Manipur integrity gi student front gi convener Sukham Vidyanandana phongdokre. Wafam ase ngase Kwakeithel da leiba apunba ireibagi mahiroi Sinpanglupki loisangda ngasi paumisinga unaba amada phongdokhibani. Amit Sahana awang nongpokki insurgent singda hai miyamna santi pami surrender tawro India gi chaukhatpagi lambida yausilakpada taramna oi haiba wafam tamladuna awang nongpok lamdamgi insurgent singbusu khulai thadokduna mainstream da laknaba Union Home Minister Amit Sahana Sagolse numita appeal tawkre.